almost. Sida pareng lere sida akhoi chang thang loi yon phang ngatan I mayam ji som da lai ji ba pareng jina khoi acha pot mayam desi akhoi sina kitchen gi na sakung gi oi pa polam sing bom Sanggong si tunga ba koi company ki sanggong tunga ba mayam lai sanggong tunga ba sanggong company sanggong ateng swai tunga ba company ya koi sanggong na yogurt na loi pulle adagi swai si yorga di keno tora soya milk hai sina nung hawai ki sanggong to asida jo mo company tunga ba company ga putok pa ni si yauri nung hawai sanggom ji yam phai hai koi fat ki sorok si yaw da be na ko protein ki sorok ti wang ba na swai ji na yogurt ngak ni swai ji yogurt dagi som da chu lai ra koi ki yogurt ati thang na ba ko na ba koi di si sanggom dagi sam ba photok sing swai ji lai loi na aya dagi hai ra thang na chu lo yaw ri si Swaisina cheng de cheng chat ke Hawaii Hawaii ke siku size the loina yo the city area sida sina ko gi cheng gi Taiwan de gi chu yao re de gi Japan de gi purak pa Taiwan na putok pa lo yao re si to putok han company Taiwan gi cheng chi yam hawe akhoi iramdam gi Manipur akhoi gi Manipurda thaba chengdo adumaina hawe moirang fo kain tauba aduga akhoi lau uba fo thabjisu season ja amuk nang thar ka tokte mo season ja ani hum thokna torga adum thai ba hadi kana sai nong chuba chudaba kai mathau ta de maram di moi canal system akhoi karai tara khongban adagi ising canal je fajana semaga laibnina moi any matamda any season da ko kone ising je fajana marang kaina pibnina ba moina thaning ba akhoi mahai morong adagi akhoi low uba khopa loina moi tawe ba duna Taiwan aduna ne ba pothok am lairi je khoi chana thana ja Taiwan na mapan daga puthui ma je China daga thadok puji yame koi Taiwan dagi mone export tau je chana thaknam je China na khwai gi chawba importer oirim ba Taiwan gi pothok sing je aduna karigumba China ga Taiwan ga mari je fatrabo ko adu oragadi Taiwan da ju yamna side effects la e ba ko negative side effect hai tar ko haidi China rom da yondraga de ba Taiwan gi polam sing je atop lamda yon badagi nungai ba lapanina ko aduna China ga fa mari lebse yam mathau taba ado koi mungi oina di change sumana packet macha join leidre koi di kg yang kai hanba bora oin lawe chak mi oi banina Manipur gi style da ado ai hai ado bauda koi atei moi atei di cha yam cha de da tingko ta toro cha na yamna plate macha ga toro na adu bauda ai kg yang kai gi bora oina leirga thamya koi mungi ti Swajina piron chuba chambagi diaper adigi syrup and the washing liquid detergent powder brush toothbrush or loy yaw swajina sisi parengi shampoo and the sapon and the tissue paper loy yaw swajina toilet cleaning and the vitamins aloi surai si paning dei da dei son da na songi paring gina koi cha ba thak pa gi loi na le koi noodle instant noodle kari loi le
ꯁ꯭ꯋꯥꯏꯗ ꯌꯣꯜꯂꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯥꯏꯋꯥꯟꯒꯤ ꯄꯣꯠꯊꯣꯛ ꯈꯛꯇ ꯅꯠꯇꯦ ꯏꯟꯁꯇꯟ ꯅꯨꯗꯜ ꯀꯩꯀꯩꯁꯤꯁꯨ ꯖꯄꯥꯟꯗꯒꯤ ꯀꯣꯔꯤꯌꯥꯗꯒꯤ ꯂꯥꯛꯄ ꯂꯣꯏ ꯌꯥꯎꯔꯤ ꯑꯗ ꯁꯤꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏ ꯐ꯭ꯔꯥꯟꯁꯇꯒꯤ ꯏꯇꯂꯤꯗꯒꯤ ꯁ꯭ꯄꯦꯟꯗꯒꯤ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯆꯥꯏꯅꯥꯗꯒꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯣꯏ ꯁꯨꯔꯦꯗ ꯁꯤꯗ ꯃꯣꯏ KF4ꯗ ꯌꯣꯜꯂꯤꯁꯦ ꯑꯗꯣ ꯂꯣꯏꯅꯅ ꯏꯇꯂꯤ ꯑꯗꯒꯤ ꯅ꯭ꯌꯨ ꯖꯤꯂꯦꯟ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯖꯈꯤꯕꯗꯣ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯦꯔꯤꯀꯥꯗꯒꯤꯁꯨ ꯌꯥꯎꯏꯅꯤ ꯌꯣꯜꯂꯤꯁꯤꯡꯁꯦ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯩꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯅꯨꯡꯉꯥꯏꯌꯦ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯩꯕ ꯌꯥꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯁꯇꯨꯁꯨ ꯌꯦꯡꯕ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯊꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯒꯨꯝꯕ ꯑꯦꯜꯀꯣꯍꯣꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯜꯀꯣꯍꯣꯜꯒꯤ ꯕꯤꯚꯔꯦꯖ ꯑꯦꯜꯀꯣꯍꯣꯜ ꯏꯁꯤꯡ ꯂꯣꯏ ꯌꯥꯎꯔꯦ ꯁꯣꯝꯗ ꯁꯣꯝꯒꯤ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯂꯤꯀꯔ ꯀꯩꯀꯥꯏ ꯇꯧꯕꯗꯨꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯃꯦꯗ ꯑꯗꯒꯤ ꯐꯣꯔꯦꯟ ꯂꯤꯀꯔꯁꯤ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯅ ꯌꯨ ꯌꯣꯟꯐꯝ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯁꯤꯅ ꯄꯔꯦꯡ ꯑꯍꯨꯝ ꯇꯥꯏꯋꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯌꯨꯁꯦ ꯂꯣꯀꯦꯜ ꯃꯦꯗꯁꯦ ꯇꯥꯏꯋꯥꯟꯗ ꯁꯨꯡꯕ ꯌꯨꯁꯦ ꯀꯥꯎꯂꯤꯌꯥꯡ ꯀꯧꯏ ꯀꯥꯎꯂꯤꯌꯥꯡꯁꯤ ꯏꯁꯤꯡ ꯃꯆꯨꯗꯧꯅ ꯇꯧꯕ ꯑꯗꯨꯒ ꯏꯁꯤꯡ ꯃꯆꯨꯗꯧꯅ ꯇꯧꯔꯒꯅꯦ ꯁꯦꯛꯃꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯅꯝꯁꯦ ꯅꯝꯃꯦ ꯁꯦꯛꯃꯥꯏꯒꯤ ꯌꯨꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯜꯂꯦ ꯃꯥꯒꯤ ꯃꯌꯥꯛꯁꯦ 40 to 60 ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯅꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯏ ꯅꯝꯕꯔꯗꯨꯗꯤ ꯌꯥꯔꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯌꯥꯛ ꯀꯟꯕ ꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯌꯥꯝꯕꯅ ꯁꯤꯒꯤ ꯃꯣꯏ ꯀꯥꯎꯂꯤꯌꯥꯡ ꯍꯥꯏꯔꯤꯕ ꯌꯨꯁꯦ ꯁꯤꯗ ꯁꯨꯝ ꯃꯌꯥꯝꯅ ꯊꯛꯅꯩꯗꯣ ꯏꯔꯝꯗꯝꯗ ꯊꯛꯅꯩꯗꯣ ꯑꯗꯨꯃꯥꯏꯅ ꯊꯛꯇꯦꯗ ꯁꯤꯗꯤ ꯍꯥꯏꯔꯤꯕ ꯀꯥꯎꯂꯤꯌꯥꯡꯁꯦ ꯑꯌꯥꯝꯕꯅ ꯁꯤꯗꯩꯁꯤꯗ ꯆꯥꯛꯈꯨꯝꯗꯀꯣ ꯑꯩꯈꯣꯏ ꯁꯥ ꯉꯥ ꯊꯣꯡꯕꯗ ꯑꯣꯏꯅ ꯍꯥꯞꯅꯩ ꯑꯩꯈꯣꯏ ꯌꯨ ꯀꯪꯇꯛ ꯊꯛꯄꯗꯣ ꯑꯗꯨꯗꯤ ꯊꯛꯇꯦ ꯑꯗꯨ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯁꯣꯔꯣꯛꯇ ꯌꯨꯝ ꯁꯥꯕꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯑꯗꯩ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯃꯣꯏꯅ ꯈꯔ ꯊꯛꯄ ꯅꯠꯇꯅꯀꯣ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯊꯛꯇꯦ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯂꯩ ꯏꯆꯥ ꯅꯅꯥꯎꯅ ꯁꯤꯒꯤ ꯁꯨꯡꯐꯝꯁꯤꯅ ꯏꯆꯥ ꯅꯅꯥꯎꯅ ꯃꯥꯅ ꯑꯥꯔꯃꯤ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯃꯐꯝ ꯀꯤꯃꯟ ꯑꯥꯏꯂꯦꯟ ꯍꯥꯏꯁꯦ ꯁꯤꯗ ꯁꯨꯡꯕ ꯑꯩꯈꯣꯏ ꯀꯥꯎꯂꯤꯌꯥꯡ ꯍꯥꯏꯔꯤꯕ ꯃꯣꯏ ꯂꯣꯀꯦꯜ ꯃꯦꯠꯁꯦ ꯈ꯭ꯋꯥꯏ ꯐꯥꯎꯕ ꯃꯐꯝꯅꯦ ꯃꯁꯤꯗꯩꯁꯦ ꯁꯨꯡꯕꯁꯤꯅ ꯃꯤꯂꯦꯠ ꯍꯥꯏꯕ ꯃꯍꯩ ꯃꯔꯣꯡꯗꯣ ꯑꯗꯨꯗꯒꯤ ꯁꯨꯡꯕꯅꯤ ꯑꯗ ꯑꯩꯉꯣꯟꯗꯁꯨ ꯕꯣꯇꯜ ꯈꯔ ꯂꯩ ꯏꯆꯥ ꯅꯅꯥꯎꯅ ꯄꯨꯔꯛꯄ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯝꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯐꯣꯔꯦꯟ ꯂꯤꯀꯔ ꯕꯣꯇꯜ ꯐꯅꯌꯥꯝꯅ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯗꯩ ꯏꯃꯥꯟꯅꯕꯁꯤꯡꯅ ꯄꯥꯔꯇꯤ ꯆꯠꯄꯗ ꯈꯣꯠꯄꯗ ꯄꯤꯔꯛꯄ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯊꯝꯖꯟꯕ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯈꯣই ꯏꯔꯝꯗꯝꯗꯒꯤ ꯃꯤ ꯀꯣꯏꯔꯛꯄ ꯌꯥꯎꯔꯗꯤ ꯃꯣꯏꯗ ꯄꯤꯊꯛꯀꯦꯅ ꯑꯩꯅ ꯊꯝꯕꯅꯤ ꯁꯨꯝ ꯑꯩꯅ ꯊꯛꯇꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏ ꯂꯩ ꯌꯨꯝꯗ ꯃꯨꯛꯇꯤ ꯌꯨꯒꯤ ꯑꯗꯒꯤ ꯁꯤꯅ ꯑꯇꯣꯞꯄ ꯑꯇꯩ ꯑꯇꯩ ꯊꯛꯄ ꯈꯣꯠꯄ ꯍꯩ ꯔꯥ ꯏꯁꯤꯡ ꯂꯣꯏ ꯁꯨꯔꯦ ꯁꯣꯝꯗ ꯁ꯭ꯋꯥꯏꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯁꯦꯝꯄꯨ ꯑꯗꯒꯤ ꯇꯨꯠꯕ꯭ꯔꯁ ꯑꯗꯒꯤ ꯇꯨꯠꯄꯦꯁ ꯑꯗꯒꯤ ꯁꯦꯝꯄꯨꯅꯆꯤꯡꯕ ꯃꯌꯥꯝ ꯂꯣꯏ ꯁꯣꯝꯗ ꯌꯥꯎꯔꯦ ꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯕꯤꯜꯗꯤꯡꯁꯤꯗꯩꯗ ꯃꯊꯣꯟꯁꯦ 10ꯃꯨꯛ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯕꯦꯖꯃꯦꯟꯒ ꯄꯨꯜꯂꯒ ꯑꯗꯣ ꯁꯤꯁꯤꯅ B1 B2ꯗ ꯑꯣꯏꯕ ꯑꯗꯒꯤ ꯃꯊꯛꯇ ꯂꯩꯔꯒꯅ B1ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯀꯩꯀꯩ ꯌꯣꯟꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ B&Q ꯍꯣꯂꯥ ꯑꯗꯒꯤ ꯋꯥꯔꯜ ꯖꯤꯝ ꯑꯗꯨꯗꯒꯤ ꯕꯣꯂꯤꯡ ꯁꯥꯟꯅꯐꯝꯁꯤ ꯂꯣꯏ ꯄꯨꯟꯕ ꯑꯗꯨꯒ ꯃꯊꯣꯟ 10 ꯄꯨꯟꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯂꯣꯏ ꯄꯨꯟꯁꯤꯜꯂꯒ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯑꯣꯏꯅ ꯂꯩꯕ ꯁꯤꯅ KF4 ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯕ B3 B4 B5ꯇꯅ ꯄꯥꯔꯀꯤꯡ ꯂꯩꯕꯅꯦ ꯀꯥꯔ ꯄꯥꯔꯀꯤꯡ ꯁꯤꯗꯩ ꯁꯨꯝ ꯆꯠꯈ꯭ꯔꯒ ꯌꯥꯝ ꯁꯥꯡ ꯂꯩꯔꯒ ꯁꯤ ꯃꯥꯒꯤ ꯔꯣꯗ ꯂꯩꯔꯤꯕ ꯑꯦꯂꯤꯗ ꯂꯩꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ
ꯁ꯭ꯋꯥꯏꯗ ꯌꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯁꯣꯁꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯋꯥꯟꯒꯤ ꯂꯣꯀꯦꯜ ꯋꯥꯏꯟꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯊꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯋꯥꯏꯟꯁꯦ ꯂꯣꯀꯦꯜ ꯋꯥꯏꯟꯁꯦ ꯑꯩꯈꯣꯏꯅ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯕ ꯁꯥ ꯉꯥ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯤꯅꯤ ꯁꯤ ꯊꯝꯃꯤꯁꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁ ꯀꯩꯀꯩ ꯁ꯭ꯋꯥꯏꯗꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯣꯜꯂꯤꯁꯤꯅ ꯁ꯭ꯄꯥꯏꯁ ꯃꯔꯨ ꯃꯔꯥꯡ ꯀꯣ ꯃꯔꯨ ꯃꯔꯥꯡ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯁꯤ ꯀꯔꯤ ꯄꯥꯎꯗꯔ ꯀꯔꯤ ꯄꯥꯎꯗꯔ ꯎ ꯍꯧꯗꯕ ꯃꯐꯝꯗ ꯀꯦꯒꯦꯅ ꯃꯍꯨꯠ ꯁꯤꯜꯂꯦ ꯑꯗꯣ ꯁꯤꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯥ ꯉꯥ ꯊꯣꯡꯕꯗ ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯦ ꯆꯤꯜꯂꯤ ꯄꯥꯎꯗꯔ ꯂꯩꯒꯦ ꯇꯧꯅ ꯌꯥꯎꯔꯝꯗ꯭ꯔꯦ You need my card, mommy? Don't forget this. You need the card? ꯁꯤꯅ ꯏꯇꯣꯝꯗ ꯄꯤꯖꯕꯒꯤ ꯍꯥꯏꯗꯤ ꯃꯁꯤꯡꯗ ꯄꯤꯕ ꯃꯤ ꯌꯥꯎꯗꯕꯤꯗ Daddy, what about your paper? What? Would you like to buy something? It's finished now. Oh, already done. Would you like to buy something? Oh, paper, huh? 对呀，你在干嘛？ 삼질레게 스와이다.